Manipur popular government semlakpada Kukizo ki MLA sing saruk yabi yaro haina Kukizo loop sing apongdokre. Union Home Ministry MLA amasung Kukizo group singi marakta irai numita New Delhi da ahumlok subo ina warisana kre kumja 2023 May 3 dagi Manipur da ethnic violence thokraba sahi anigi matugda MLA amasung Kukizo group singa sahi asigi June mapan da ahanbo ina warisana kraba matung June tara tarukta anirak subo ina warisana kibane agency ki pauna hai lengang suspension of operation su agreement chana riba kukilal hulu ke no amasung UPF ki lusing basinga Ministry of Home Affairs ki official singa wali sanarab li basida mapung oina su gi ground rule da ahem miyang thamduna wali sana ke amarom dangarang sursanpur da pangthuk ki ba kukizo gi lup singi oiba mifamna Manipur da popular government ama semlakpada kukizo MLA sing sarugya ba yaroi kukizo gi ifai puna thambiram balam karigumba mo amatada compromise tawro haba warep lawbaga loinana warep asi kukizo MLA sing nga Satnaba Sukhangan Kre, agency ki pound high among the round ani wari sanaki baduda Manipur ki tampak lamga taina sing the lady su group ki designated camp sing lok thoklaga manung hanjin sing ki mafam sing da oina thamba amasung designated camp masing su hantan bagi matang da nakalani ki marakta yana ba wafam sing lai khrabane MSA ga Delhi da wari sanaki badu su da lairiba lal hulup sing ki maikai digi ku kimiyam ki oiba legislature yaw ba union territory ama semna ba demand tawki hari wari sana badu da saru ya ki ba kuki group sing ki mihut kang di tribune da fongdorokpada MSA ga tangka ahumlak wari sanaba asi yamna mahai yanba amadi oiri haidi kumja 2008 tagi lengaka suspension of operation su agreement sign tongnabada saruk yarib kuki group singi maikai dagi su gi ground rule violate tawbagi matang amadi maitai ga naknana leiba mafam da hangba designated camp sing mafam hongdokpagi wafam sing asibu yamna haksin fongdorokle mitai ga naknana leiba mafam singa kuki group sing na designated camp sing hangdoki badu isingi khudong sadaba leiba dagi hangdoki bani haidi Ministry of Home Affairs ki maikai dagi sugi ground rule review tawbagi thabak sing sathari athuba matamda kuki group ka makhata na wari sanaraba yai haide amarom dangarang sursanpur da kuki NP da kuki NP KSO kuki khanglai longpi kuki Christian Leader Forum kuki Women Union kuki Women Organization for Human Rights ki mifam na Manipur da popular government ama sembada kuki jogi MLA sing saruk yadana ba kuki jogi lam sing makal amata da compromise tawdana ba warep lawbagalona na warep asi kuki jo MLA sing langa na Sukhangan Kre ngarang kanglen numita kabui puruk ki ima ibel singna hairuka duna sarukya kibagi photo social media sing da thagan rakle lamdam masida dharma amadi mahusada ki chanraglaba ingelginini panba numitagi hauduna Sri Sri Govinda jigi kang singbagi thoram ratha jatra ngarang konung da aroiba numit oina kanglen gi thoram pangthoktuna ratha jatra gi thoram losin khre thoram adu da bhakta kayana sarugya duna ratha jatra losinba kanglen gi thoram mapung phana pangthoke du hojik lamdam masida oiba irang gi phiba masida maram oiraga ka henba harau kumai gi thoram sing yauduna mai pakna losin ki haidi CM Banglo Secretariat amadi CM ngak selamba police person humudra hana gi posting maphamda halan khre haidi CM Banglo CM Secretariat amadi CM ngak selamba Manipur police ke officer amasung person puna humudra lokthok magi hana gi posting maphamda halan khre police person sing detachment tawbugi order July Mali the Manipur Police ki DGP ki mingda Deputy Inspector General of Police Headquarters Administration oriba Sorokhaibung Goktam IPS na thokibane order adugi matungena hana CM Banglo da duty tarama Manipur Police ki Sub Inspector ama Bisnupur da thakre aduga Head Constable amana Imphal West da halan khre masigi matakta CM Banglo da duty taramba atopa person tarani thoi amana ani suba MR manga suba MR taruk suba MR ahum suba IRB manga suba IRB nipan suba amasung mapan suba IRB da halan khre CM Secretary da duty leramba Manipur Police ki Head Constable IRB Commando person yauna punna person kunthra ga tadet Imphal East Bisnupur first MR second MR 6 MR 7 MR MPTC first IRB second IRB third IRB 9 IRB amadi CM TW da halan khre loina na lem horba singsu magi mafam sing da thakre haidi nakalamrom da ngarang Manipur Police Department lamdam asigi tongan Home Department gi makhada Inspector Subedar oina thabak tarom punna police officer kungamari promotion yauna nauna pham hongdo honjin tawkhre haidi DC Saduna sell demand toromba Meeoi ani fare haidi masagi social media WhatsApp account ki profile da Faridabad ki Deputy Commissioner ki photo hapsinduna Faridabad ki DC Saduna tonga da Meeoi sing da sell demand toromba ki maral da Manipur da ki Jamtin Khub Hakib sahi kun ga taru amadi Anthony sahi kun ga taru kawba Meeoi ani Delhi police na fare haidi
पुलिस की पावना हाई हौकिबा था असि अहुमदा हाइरबा मियोय अनि असि मथक्ता तोंगान तोंगान मियोय कियादा डीसी सादुना लुपा लिसिंग याखै की डिमांड तौरे हाबा कंप्लेन अमा लापदगी दिल्ली पुलिस ना एफआईआर अमा लौखतुना मखोय अनिबु दिल्ली की मुनिरकादगी फागतपा ngaukhibani hairi आरामबाई टेंगो की माइकैदी की वारो खर थमलखरे मदुदी अथौब सगोल सेम सनाथोय मैतेना लेखिदबदा अवाब फोंदोकजरी हाइना जेरोल थोरखरे हौखिबा जुलाई मरी 2025 इराय नुमित असिगी नुमिदांग द स्लोपलैंड पब्लिक स्कूल की ममांगदा खंगहौदना थोखिबा एक्सीडेंट अमदगी मनुंग मतम चादना अखोय ख्वाई खिबिकपु थादोकलमलगा ताइबंगपान असिबु थादोखे महाक असि आरामबाई टेंगो यूनिट 47 की मेंबर म ओइबता नतना इराइपा इफुरुक की थबक थवाई कियादा लानफंग कियादा सरुक यादुना लाखिबा नुक्सिखिबा अथौबा अमनि नुक्सिखिबा अथौबा सगोल सेम सनाथोय मैतै सुगनु कोंगया महाकी मफमदा आरामबाई टेंगो पुनमकी माइकैदगी थमोसोन अवाब फोंदोकसरी नुक्सिखिबा अथौबासी अदुकी मतिक मथौना लेबा इफुरुप असिबु कन्ननबा होनबदा अचौबा थौदांग लौबिरंबा टेंगोलोय अमने अथौबा सगोल सेम सनाथोय मैतैना लेखिदबदा सेटना खाइनबगी अवामसा लांहौरिबा महाकी अपोक सगोल सेम नातुम मैतै अमदि अपोक सगोल सेम ओंबी नाउबिसा लेहौरिबा इमुंग मनुंग मरुम मपांग खुदिमकी अवाबदसु आरामबाई टेंगोल पुनमंगना थमोय सोंना सरुक याजरी हाइना आरामबाई टेंगोल जीएचक्यू कंट्रोल रूम ऑपरेटर लाइसंग रोबासनना खुयेपिदनो थादोरपा सेरोलमना खंगहलकले यूपीपी की केमतगी चेयरमैन खंगहलंदना जनरल सेक्रेटरी लेमबना लुसिंगबा कांगबुना खुलाइसिंग पुखरे हाइदि लेंगाका अमुहन नोंमै कापनाबा लेप्तुना वारी साननाबा थौरांग तौरिबा लाखागलुप यूनाइटेड पीपल्स पार्टी ऑफ कांगलाइपाक यूपीपीके की केमतगी पार्टी की चेयरमैन खंगहलमदना अमसुंग अयाबा याउदना कादर खरना खुलाई पुरगा चटख्रे हाइना यूपीपी की चेयरमैन कोंथौजम होमेश्वर एलाइ सिंखैना पाउमिसिंग द फोंदोखरे वाफम सिंगारांग नुथल खुराई थांगजम लेकाय सिंगावम लेरक्ता लेबा महाकी युमदा पांगथोबा पाउगी मिफमदा फोंदोकलदना मखाताना हाई कक्सिंग डिस्ट्रिक्ट की मनुंग चनबा याइथिबी लकोल लेबा अतोपा लालहलो मरी का पुन्ना हांगबा यूपीपीके की केम अमदगी कादर खरना ngarang खुलाइसिंग अदु पोखिबने उन्ना खुलाई मसिंग कियानो हाइबदि चपचाना खांबा ngamdri लुपसिगे जनरल सेक्रेटरी एल अहेड एलाइंस लेम्बा होम सेक्रेटरी रोनी फाइनेंस सेक्रेटरी मणिकांता एलाइंस कुमल लापा डिफेंस सेक्रेटरी इलेंजाओ अमदी ऑर्गेनाइजिंग सेक्रेटरी बॉबी कुमन सिंहबना लुसिंगबा कांगबुना खुलाइसिंग अदु पुखिबनि हाइदि केम कमांडर लाकुना चेयरमैन दगे अयाब लौखिदे हायदुना थौदो अदुगी मतंगदा खंगहलमदे हाइकि ngarang पार्टी की सेंट्रल पार्टी की मिफम पांगथोकपनि मखोइना मिफमदा सरुक याबा लाकुगी महता बिष्णुपुर डिस्ट्रिक्ट की एसपी ना कौरी मदु चलुरगा लाके हायना फोंदोरखिबनि अदुगा डिस्ट्रिक्ट पुलिस दा पाउ लौनबददि मखोइबु कौबा लेते हायबा खंगबा ngamखि हाइदि माना मखाताना हाय मे 3 2023 दगी चथरगलबा मणिपुर की इरांग असे लोसिंदुना इंग तपा अमदि महौसागी फिबमदा हंजिनबा होनबदा मतेंग पांगनबगी वखलोंदा यूपीपीके असे अमुहना साफोंखिबने करिगुम्बा मोंग अमता द सेंटर अमसुंग स्टेट अंगाकी मथक्ता लान हाउरो हाबा वाफम सुपुन यानखिबा लई लेम्बा एलाइस अहेना आइगी युमदा लाक्तुना साफोंगलनबगी वाफम हौदोखिबनि तुंगदा मथक्की पनखिबा मियोइसिंग असि यावना सेंट्रल कमिटी सेमखिबनि अमदि लेंगाकी मकोक थोंगबसिंगसु पुनसिले हाइदुना खंगहलकदगी याइथिबि लकोलगी केमता पुन्ना लेमिनरकपनि अदुबु लाइबक थिबदि लेम्बा एलाइस अहेना लुसिंगबा कांगबुना मियामदगी सेल खाइबा अमदि केस पाइबगी थौंग चथरगलबा मतुंगदा ngaranggi thaudo ase चथरकपनि मियामना यूपीपीके बु लान उखिदना बो वाफम असे फोंदोकसबनि हाइरदुना मखाताना मखोइना सेल खाइबा लापदा पीबीबगी महत्ता पुलिस ता नत्रगा लॉ एनफोर्समेंट एजेंसी सिंगदा मखोइबु खुसिनाबियु हाइनसु चेयरमैन पाउमी सिंगी खुथांगदा अपील तौखे मिहाटपगी मराल सिरंबा मियोय अमा सही मापन वायल जाथरलबा मतुंग कोर्टना मरा लेत्रे हाइदुना लाउथोखरे ngasidagiना सही 19 लोंगी ममांग मे 13 2007 दि नुमिदांग पुंग मापन मखाइरोम तारकपदा मसागी सही 13 खक्तमक सुरिबा मोरांगथेम खोगेन कौबा मियोय अमा सिंगजमै पुलिस स्टेशन कोलिबा निंगोम थुंजाव ताबा लंबीगी मपानदा हक्सांगी मफम खरदा सोक्तुना वखल मांगलगा तादुना लेरंबदगी हॉस्पिटल पुखतुना लाइकनबदा कनबा ngamdana लेखिदबा थौदुकी मतंगदा मतम अदुगी आईपीसी सेक्शन 302/34 गी मखादा सिंगजमै पीएस ना केस एफआईआर नंबर 136/5/2027 लखलगा कोर्टना वायल चथरकिबा मियोय अमा सही मापन सुमना वायल मायोक नरगलबा मतुंगदा कोर्टना मरा लेत्रे हाइदुना लाउथोखरे उरिपोक सेरा कोर्ट कॉम्प्लेक्स लेबा सेंसस जज इम्फाल वेस्ट युंखाम रोथर की कोर्टना केस असगी वायल की मनुंग चना एविडेंस सिंग लौबगी थबक फेब्रुवारी 2016 दगी हौरकलगा मे 26 2025 फाबा वायल जाथरकी बने नुमित असिदा केस असगी अरोइबा वायल जाथरगा रिजर्व तौदुना थमकिबा जजमेंटना मे 31 2025 तो ओपन कोर्ट लाउथोखी बने हाइरे
Narendra Modi ne hen sakot hanaba district chamaga tarani thoi khangat pada yaukiba Sandel district tagi solid waste management ki thabak hodrong horam le haidi malem ki sakholab lebak sing manung sanba ngamlakna ba leba asigi Prime Minister Narendra Modi ne sakholak leba district singbo amuka hena khumang choksenna ba Sakotpa district amamul ohalakna bagi pandam daleba asigi district samaga tarani thoi khangat pada Manipur ki Sandel district yaw khrabasu district asida oiriba solid waste singbu management tauna bagi thabak singdi hotrong horaga hingna leiribuna Prime Minister ki aspirational districts program asi Manipur dadi gurung satkadora brahaibi wahang hangnarak le haina phongdorakle Imphal Naga Forum na hantaki ising isaw na sokhalaba imung singda relief material phanghanba hawkhre Imphal Naga Forum na handak lamdam asida thokeba ising isaw na sokhalaba Meeoi singda set na inaba phiro lairik amadi tangai phadaba imung amada changdaba yadraba polam sing yawba relief material sing mating pangna ba thorang tawkhre ngasi singmairong da leiba Adim Jati Singkya Ashram office tagi Manipur Technical University ki basta relief material sing adu puduna handak thokeba ising isaw na sokhaleba mafam singda mating pangba hawgadabani hairi hiramasiga mari leinana Imphal Naga Forum ki convener invitation anthana phongdokibada isauma sokhalaba hengang amadi ahalok khurai haikru mokhonglomdagi hawraga Nagaram porongpat tamna laktuna Manipur Technical University amadi forum gi maikaidagi relief materials sing asi yanthokpa hawgani masida Delhi based NGO ganjaga partnership oiduna thorang asi paikhatpani haiki maangna makhata na hai Imphal Naga Forum gi maikaidagi so lamdam masida thokiba ising isauna sokhalaba singi damak angamba mating pangnaba honagani mafam asida gi hawraga relief materials sing asi yanthoklagani haina su phongdokhi Gwaltabi Kuki Village ki mingda lakpa sakot thaurangi oiba thabak amata tawbidana ba mari lenaba singna athingba thambiyu haina kanglai palna phongdokre Gwaltabi Kuki Village cyber record laitehan Tribal Affairs and Health Department na mayek sengna phongdorakhiba adugi matungina Gwaltabi Kuki Village ki mingda lakpa sakot thaurangi oiba thabak amata tawbidana ba mari lenaba singna athingba thambiyu haina RPA Athawale State Unit ki Vice President Sapam kanglai pal maitei na phongdorakle ngasi Manipur Press Club ki Kaubru Hall da pangthokpa pawmi singna unaba amada wafamasi phongtokladuna kanglai palna makha taraduna hai haukiba 2023 gi May 3 dagi horakiba irang asina maram oiraga Gwaltabi khulja sing khul thadoktuna chelakhraba matung kuki singna khul asibu Gwaltabi Kuki Village haina onthoklambadagi RTI gi khuthangda Gwaltabi Kuki Village haiba khul leibra haina hanglubada Tribal Affairs and Health Department na leite haiba mayek sengna phongdorakiba adugi matungina hiramasigi matangda maikai aduda leiriba miyamga punduna mifam ama phangkhi amadi Gwaltabi khulbu Gwaltabi Kuki Village haina ming onthoktuna makhoi khul ama oihanna honaramada chenaba Meeoi singi mathakta Land Resources Department na law gi mateng lauduna lokhatpham thokpa thabang sing lokhotuna ahakpa cherak pigadabani haina su Land Resources Department Secretary da complaint ama su submit tawkhi loinana Imphal East District ki manungda leiriba lamlai haidiba mafam asi yamna matu sonba asau asang leitaba lamdam amani masigi manungda Gwaltabi haidiba khul asi atai khul singdagi yamna sonthana leiba khul ama oibata natana khul asida lenga ki thabak tawba Meeoi ani ahumdagi hena leitaba mafam amani maramaduna Gwaltabi khulbu ngak senduna khul asibu kanba haibasi lamdam asida leiriba miyamgi sauraba thodang lei Gwaltabi miyam hojik lanjena duna relief camp singda changjafam lauduna leiriba ase nongmadi Manipur da thokliba irang asigi warosen ama porakpa matamda khunja sing asi makhoi gi khul singda hanjilapa matamda khul asi kuki singna loksin khiba thoklabadi Gwaltabi gi khunja sing mafam kadai da hanjingani haibase miyamna khanpham thoi masida natana handak sahi khara asida Tribal Affairs and Health Department na masak khangdaba anauba khul kaya ama masigi akoibada sandorakliba asi athupa matamda mari leinaba singna thigat pi hodrabadi nongmadi soidana Manipur gi mafam ayamba mapan lamdagi narol da changsilakpa mitopna khundaba lamdam ama soidana oihaurakani haikhe Mirolbi school ki nupi macha sangda Russia na selfie duna pungning thagot kadori Russia da ngang pokpogi sang yamna hantharalingai cherak asida Russia da lariba region singi school sing tamliba mahiru nupi macha sing Mirolpa matamda makhoi gi nauna polaklaba macha sing adu yok thakpada mating oina ba Russia lengakna rubles lak ama haibadi chaurangna pon samapon rompi gani haina news agency amana report tawrakre Russia lengana lokholakliba khongthang asileba adugi region tarada ngang pokpogi sang hantharaktuna leba adugi demographic
strategy da singnarakliba kaya adu mapung phana laksanba ngamnabagi pandamdani Mirolbi nupi masasingda senthang pithabagi scheme asi kumja 2025 ki March ta puthokibani amasung thaurang asi mapung marai pharaklaba nupi sing khakta da chanagani haidi Russia gi oina angang pokpugi chang asi nupi amana kumja 2023 da 1.41 khaktama oili leiba aduda angang pokpugi chang hengatnabagi damak Russia lengak na Mirolbi school gi mahiroisingda sel gi mateng pi nabagi thausilasi paikhalakpani haidi thausilasi gi saruk amo oina Russian Public Opinion Research Center na pangthokpa survey amada lengak ki thausilasi bu Russia gi Meeoi sada niphum doina sagat ki amasung sada niphu amana thausilasi gi mayokta leiki Russia na Ukraine ga ungkhanarakpadagi Ukraine gi mathakta landaba haukibadagi leiba adugi lanmi lap aniga lisinga khairom si khibasina leiba adugi demography ta chaunu singnaba oirakhi haidi Texas to nong lepton subadagi khanghaudana isau tholakpada Meeoi kungatare sikre kayana thiba khangdana leiri haidi Texas Hill Country danga anganbada akanba nong subadagi khanghaudana isau tholakpada Meeoi kuntare sikre amasung kaya amana thiba khangdana leiri haidi